ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯟꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯔꯪ ꯃꯔꯪ ꯆꯠꯇꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯄꯤꯕꯥꯔꯦꯜꯅ ꯃꯉꯣꯟꯗ ꯂꯨꯔꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯠ ꯑꯊꯨꯞꯁꯤꯡ ꯑꯗꯨ ꯈꯪꯈ꯭ꯔꯒꯗꯤ ꯄꯥꯈꯠꯇꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯊꯥꯖꯤꯟꯗꯨꯅ ꯃꯌꯥꯝꯕꯨ ꯊꯦꯝꯗꯨꯅ ꯁꯣꯝꯗ ꯍꯣꯏꯗꯣꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯑꯊꯥꯞꯄꯗꯒꯤ ꯎꯕꯗꯒꯤ ꯃꯌꯥꯝꯕꯨ ꯑꯩꯅ ꯈꯥꯝꯖꯍꯧꯔꯤꯕꯅꯤ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨ, ꯃꯥꯡꯗ ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯆꯣꯡꯊꯗꯨꯅ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯃꯥꯡꯂꯝꯂꯒꯗꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯣ? ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯂꯩꯈꯨꯖꯥꯟꯅ ꯍꯥꯏꯔꯛꯄꯁꯤꯃꯛꯇꯕꯨ ꯃꯄꯥ ꯆꯥꯅ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅ ꯍꯥꯏꯔꯛꯈ꯭ꯔꯕ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯂꯩꯈꯨꯖꯥꯟꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯥꯖꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯑꯣꯝꯁꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯈꯜꯂꯤꯕꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯅꯤꯄꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯤꯕꯥꯔꯦꯜꯕꯨ ꯁꯨꯃꯥꯡꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯗꯨꯅ ꯐꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯁꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯑꯩꯅ ꯎꯍꯧꯗꯕꯒꯤ ꯃꯑꯣꯡꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯈꯨꯖꯥꯟꯅ ꯄꯤꯕꯥꯔꯦꯜꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯨꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯌꯥꯝꯅ "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯕꯨ ꯁꯨꯝꯗꯨꯅ ꯄꯨꯊꯣꯛꯂꯒ ꯇꯨꯔꯦꯜꯗ ꯆꯣꯡꯊꯍꯟꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯅꯁꯥ ꯐꯥꯎꯕ ꯀꯟꯖꯕ ꯉꯝꯗꯅ ꯍꯧꯖꯤꯛꯇꯤ ꯑꯅꯥ ꯂꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯟꯖꯤꯟ ꯑꯋꯥꯕ ꯇꯥꯍꯜꯂꯛꯄꯗꯒꯤ ꯂꯩꯈꯨꯖꯥꯟꯕꯨ ꯑꯩꯈꯣꯏꯅ ꯅꯦꯛꯇꯨꯅ ꯃꯍꯥꯛꯅ ꯀꯟꯕꯤꯔꯦ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯍꯥꯛꯅ ꯂꯩꯈꯨꯖꯥꯟꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯟꯖꯤꯟ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯍꯥꯛ ꯑꯁꯤ ꯂꯩꯀꯥꯏꯗ ꯂꯩꯕꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯇꯨꯔꯦꯜꯗ ꯂꯪꯊꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯅꯪꯕꯨ ꯅꯈꯨꯠ ꯅꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯗꯨꯅ ꯍꯥꯠꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ "ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯗꯧꯔꯤꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ꯫ "ꯐꯔꯦ, ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯅꯔꯒ ꯊꯝꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯩꯅ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯂꯥꯏ ꯁꯥꯟꯅꯕ, ꯕꯨꯠ ꯁꯥꯟꯅꯕ ꯑꯃꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯧꯊꯣꯛꯂꯒ ꯂꯥꯏ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯇꯣꯉꯥꯟꯅ ꯅꯥꯏꯇꯣꯝ ꯊꯣꯛꯂꯒ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯤꯟꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯣ, ꯑꯗꯨꯗꯨꯒ ꯑꯩꯕꯨꯁꯨ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ "ꯐꯩ, ꯌꯦꯡꯕ ꯇꯥꯔꯦꯗꯅ" ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯌꯥꯝꯅ ꯁꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯇꯥꯁꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯅꯤꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯉꯛꯄꯗ, ꯍꯥꯏꯕꯗꯤ ꯃꯁꯥ ꯆꯣꯛꯊꯔꯛꯄ, ꯁꯌꯦꯡ ꯁꯌꯥ ꯁꯤꯗꯔꯛꯄ, ꯍꯧꯒꯠꯅꯤꯡꯕ ꯐꯝꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯆꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯕ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯛꯄ ꯑꯃꯗꯤ ꯂꯩꯈꯨꯖꯥꯟꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯈꯤꯒꯦ, ꯌꯦꯡꯊꯣꯛꯈꯤꯒꯦ ꯈꯜꯂꯗꯨꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯈꯨꯖꯥꯟꯅꯁꯨ ꯇꯥꯔꯤꯕꯅꯤꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ
ꯄꯤꯕꯥꯔꯦꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯨꯖꯥꯟꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏ ꯂꯥꯏꯃꯨ ꯁꯒꯣꯜ ꯇꯣꯡꯕ ꯑꯗꯣ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ, ꯆꯦꯛꯃꯨꯛ ꯂꯥꯎꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯤꯕꯥꯔꯦꯜꯅ ꯇꯧꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯤꯕꯥꯔꯦꯜꯅ ꯇꯧꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯤꯕꯥꯔꯦꯜꯕꯨ ꯇꯨꯔꯦꯜꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗ ꯇꯨꯔꯦꯜꯗ ꯂꯪꯊꯗꯨꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯦꯞꯅꯔꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯊꯥꯡꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯡꯗꯕꯤꯗ ꯁꯒꯥꯏ ꯑꯃ ꯁꯥꯔꯤ꯫ ꯁꯒꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯤꯕꯥꯔꯦꯜꯕꯨ ꯀꯥꯈꯠꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯕꯨ ꯅꯤꯡꯉꯝꯂꯛꯂꯣꯏ꯫ ꯐꯔꯦ, ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨꯗꯤ ꯁꯤꯗꯣꯛꯄꯤꯒꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯃꯁꯤ ꯐꯒꯅꯤ ꯈꯜꯂꯤꯕꯗꯨ ꯈꯟꯕꯤꯔꯨꯒꯅꯨ꯫ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯅꯈꯣꯏꯕꯨ ꯁꯨꯝꯗꯨꯅ ꯄꯨꯔꯤꯕꯗꯨ꯫ ꯅꯈꯣꯏꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯅꯅꯕ ꯑꯁꯦꯡꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩ ꯉꯁꯤ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯇꯥꯅꯤꯡꯗꯦ, ꯁꯤꯔꯝꯗꯥꯏꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯀꯥꯟꯅꯗꯦ, ꯂꯪꯊꯈ꯭ꯔꯣꯅꯦ ꯃꯗꯨꯕꯨ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯌꯥ ꯍꯪꯉꯛꯄꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯀꯤꯁꯜꯂꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯧꯔꯤꯅ ꯀꯣꯌꯦꯛ ꯀꯣꯌꯦꯛ ꯌꯦꯠꯁꯟꯗꯨꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯞꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯤꯕꯥꯔꯦꯜ ꯏꯁꯤꯡ ꯑꯗꯨꯗ ꯆꯞꯎꯡ ꯂꯥꯎꯅ ꯅꯨꯡꯗꯨꯝ ꯑꯗꯨꯒ ꯀꯣꯟꯅꯅ ꯇꯥꯁꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯈꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥ ꯂꯥꯡꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯈꯔ ꯍꯥꯏ, ꯇꯧꯒꯗꯕꯅꯤ ꯈꯔ ꯍꯥꯏ, ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕ ꯌꯥꯎ, ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯃꯥꯏꯕ ꯑꯣꯏꯕ ꯂꯩꯔꯛ ꯃꯥꯏꯕꯅꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯔꯨꯅꯦꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯈꯔꯅ ꯍꯩ, ꯑꯗꯨꯒꯗꯤ ꯍꯥꯏꯔꯨꯅꯨ, ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯤꯔꯛꯂꯤꯕꯁꯤ ꯎꯔꯦꯗꯅ, ꯃꯍꯥꯛ ꯃꯤ ꯀꯟꯕꯗꯤ ꯍꯩꯇ꯭ꯔꯕꯁꯨ ꯃꯤ ꯍꯥꯠꯄ ꯐꯥꯎꯕꯗꯤ ꯐꯖꯅ ꯉꯝꯕꯅꯤ꯫ ꯂꯩꯔꯛ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯃꯥꯏꯕ, ꯃꯤ ꯍꯥꯠꯄ ꯃꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯅꯥꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯛ ꯍꯩꯈ꯭ꯔꯕ, ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯃꯌꯥꯝꯅ ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯁꯅꯥ ꯎꯪꯗꯨꯅ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯄꯗ ꯅꯠꯇꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯏꯁꯤꯡ ꯍꯩꯊꯔꯛꯂꯤ, ꯍꯥꯏꯕꯗꯤ ꯅꯣꯡ ꯆꯨꯔꯛꯂꯤ꯫ ꯅꯨꯡꯁꯤꯁꯅꯥ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯏꯪꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯏꯆꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯑꯗꯨꯃꯛ ꯅꯤꯡꯅꯤꯡ ꯃꯥꯡꯖꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯉꯪꯂꯛꯄ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯁꯅꯥ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯌꯦꯡꯗꯨꯅ ꯅꯣꯡ ꯇꯥꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯤꯕꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯑꯃꯗꯤ ꯂꯥꯎꯅ ꯈꯣꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯨꯡꯁꯤꯁꯅꯥꯒꯤ ꯑꯋꯥꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯛꯇꯦ, ꯍꯪꯕ ꯐꯥꯎꯕ ꯍꯪꯕꯤꯔꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯁꯅꯥ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯟꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯣꯡꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯨꯔꯤꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯅꯣꯡ ꯈꯥꯛꯄꯒꯤ ꯀꯜꯂꯕ ꯃꯩꯁꯥꯅ ꯎ ꯀꯌꯥ ꯈꯥꯏꯊꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯄꯤꯕꯥꯔꯦꯜ ꯍꯥꯏꯕꯗꯨ ꯁꯤꯈꯤꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯊꯤ ꯐꯣꯡꯉꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦꯕꯁꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯗꯨꯅ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯅꯣꯡ ꯇꯥꯕꯒ ꯂꯩꯈꯨꯖꯥꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯛꯅ ꯇꯤꯟꯈꯪ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯃꯥꯏꯕ ꯑꯣꯏꯕ ꯑꯄꯣꯝ ꯑꯇꯪ ꯌꯦꯡꯕ ꯃꯥꯏꯕ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯈꯨꯖꯥꯟꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣꯅꯦ? ꯅꯣꯡ ꯇꯥꯕꯒ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯍꯤꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯌꯥꯕꯤꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯠꯇꯅ ꯎ ꯀꯌꯥ ꯕꯔꯖ ꯇꯥꯗꯨꯅ ꯈꯥꯏꯊꯔꯤꯕꯁꯤ ꯏꯕꯨꯡꯉꯣꯁꯨ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯎꯄꯗ꯭ꯔꯣꯞ ꯑꯁꯤ ꯑꯃꯨꯛꯇ ꯊꯤꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯇꯥꯔꯤ, ꯃꯤ ꯁꯣꯛꯂꯛꯄ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯀꯔꯤꯅꯣꯅꯦ ꯃꯥꯃ ꯍꯣꯏ ꯇꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯒꯗꯧꯔꯤꯕꯅꯣ? ꯃꯅꯤꯡ ꯇꯧꯖꯁꯅꯨ, ꯃꯁꯤꯗ ꯑꯩꯅ ꯊꯤꯡꯂꯨꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯤꯕꯥꯔꯦꯜ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯧꯍꯜꯂꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯇꯧꯍꯜꯂꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯄꯥꯅꯔꯤꯕ ꯇꯤꯝꯕꯨ ꯂꯥꯏꯕꯨꯁꯤꯡ ꯑꯗꯨꯗꯤ ꯍꯟꯈꯤꯕ ꯅꯠꯇꯦ, ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯀꯟꯕ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯤ ꯐꯥꯎꯕ ꯍꯥꯠꯂꯛꯂꯤꯕꯗꯨ꯫ ꯐꯔꯦ, ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯕꯤꯕꯥꯔꯦꯜꯅ ꯁꯥꯟꯅꯔꯝꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯄ ꯑꯃ ꯆꯪꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯈꯨꯖꯥꯟꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣꯖꯥ? ꯅꯠꯇꯦꯅꯦ, ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯕꯤꯕꯥꯔꯦꯜꯅ ꯁꯥꯟꯅꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯗꯨꯕꯨ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯠꯇꯦ, ꯕꯤꯕꯥꯔꯦꯜꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤ ꯀꯌꯥꯔꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ ꯂꯩꯈꯨꯖꯥꯟꯅ ꯌꯨꯝ ꯑꯁꯤ ꯃꯊꯣꯟ ꯁꯥꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯕꯤꯕꯥꯔꯦꯜꯒꯤ ꯂꯥꯏꯁꯤ ꯇꯥꯟꯕ ꯂꯣꯏꯔꯗꯧꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯇꯞꯊꯔꯒ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯈꯣꯏꯔꯝꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯁꯣꯝꯗꯒꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯀꯥꯞꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯑꯃꯨꯛ ꯂꯥꯏꯌꯦꯡꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯅꯍꯥꯟ ꯑꯩꯅ ꯈꯣꯏꯔꯝꯈ꯭ꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯃꯠꯇꯁꯨ ꯇꯧꯔꯛꯂꯔꯣꯏ, ꯂꯩꯀꯥꯏ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯉꯩ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯁꯤ ꯍꯥꯏꯕꯅꯣ? ꯕꯤꯕꯥꯔꯦꯜꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯗꯛ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ, ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤ? ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯊꯥꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯒꯅꯨ꯫ ꯐꯔꯦ, ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯇꯧꯁꯤ꯫ ꯉꯁꯤ ꯍꯦꯛ ꯈꯨꯔꯨꯝꯍꯧꯗꯕꯗ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯇꯨꯝꯕꯒ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯂꯕ ꯇꯤꯝꯕꯨ ꯂꯥꯏꯃꯨꯅꯤ ꯃꯊꯤ ꯐꯣꯡꯂꯛꯀꯗꯧꯔꯤꯕꯁꯤ꯫ ꯅꯍꯥꯟ ꯃꯈꯩ ꯕꯤꯕꯥꯔꯦꯜ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯀꯤꯕꯗꯒꯤ ꯇꯤꯝꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯃꯊꯤ ꯐꯣꯡꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯑꯁꯤ ꯇꯤꯝꯐꯣꯡ ꯂꯥꯏꯐꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯆꯩꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯁꯨꯝꯗꯧꯁꯤ: ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯗꯣ꯫ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯅꯨꯡꯗ, ꯊꯅꯨꯡꯁꯤꯗ ꯑꯃꯗꯤ ꯏꯃꯨꯡꯗ ꯉꯥꯟꯊꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯁꯤꯕ ꯅꯥꯏꯗꯕ ꯂꯥꯏꯅꯤꯗꯣ꯫ ꯑꯁꯤꯕꯕꯨ ꯉꯥꯛꯄ ꯂꯥꯏꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯁꯤꯕꯨꯅ ꯃꯄꯥꯜꯗ ꯉꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯉꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯁꯤꯅ ꯏꯕꯨꯙꯧ ꯑꯁꯤꯕꯨꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯃ ꯁꯦꯝꯗꯕ ꯌꯥꯔꯣꯏ꯫
ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯅꯥꯅ ꯍꯛꯂꯒ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯥꯒꯅꯤ ꯑꯗꯨꯕꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯥꯔꯕꯁꯨ ꯁꯅꯥꯗꯤ ꯈꯔ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯁꯦꯟ ꯈꯔ ꯈꯔ ꯈꯥꯏꯖꯤꯟꯅꯔꯒ ꯁꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤ ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯊꯦꯟꯄꯣꯠ ꯀꯥꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯀꯧꯊꯣꯛꯂꯝꯂꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯃꯗꯤ ꯂꯥꯏꯃꯨ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯍꯤꯡꯀꯥꯗꯤ ꯇꯨꯝꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯠꯀꯗꯧꯔꯤꯕꯅꯣ ꯁꯅꯥꯒꯤ ꯁꯤꯡꯉꯥꯔꯁꯟ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤꯗꯤ ꯂꯨꯄꯥ ꯀꯌꯥꯝꯅ ꯆꯪꯒꯅꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯏꯍꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯨꯕꯨ ꯇꯥꯕꯤꯍꯧꯗꯕ꯭ꯔꯣ ꯍꯣꯏ ꯁꯅꯥꯗꯨꯕꯨꯗꯤ ꯑꯁꯦꯡꯕ ꯁꯅꯥ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤꯡꯉꯥꯔꯁꯟ ꯆꯧꯀ꯭ꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯆꯥꯎꯍꯜꯂꯒ ꯂꯣꯏꯔꯦꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯒꯅꯨꯗ ꯁꯨꯝꯗꯧꯁꯤ ꯃꯌꯥꯝꯅ ꯉꯝꯅꯅꯕ ꯇꯧꯗꯅ ꯁꯅꯥꯗꯨ ꯇꯨꯂꯥ 10 ꯀꯨꯟꯃꯨꯛ ꯄꯣꯔꯛꯂꯣ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯁꯦꯝꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤ ꯁꯅꯥ ꯇꯨꯂꯥ 10 ꯀꯨꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯏꯕꯨꯡꯉꯣ ꯂꯩꯈꯨꯖꯥꯟ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯄꯩꯁꯥ ꯆꯪꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯏꯉꯪꯅ ꯁꯤꯟꯕ ꯑꯗꯒꯤ ꯂꯨꯄꯥꯒꯤ ꯃꯍꯨꯠ ꯄꯥꯟꯅ ꯁꯤꯟꯕ ꯀꯀꯥꯏꯗꯨꯅ ꯇꯧꯕꯗꯨꯕꯨ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯌꯥꯝꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯕꯤꯔꯣ ꯑꯩꯅ ꯈꯪꯖ ꯍꯩꯖꯕꯗꯗꯤ ꯑꯁꯨꯝꯅ ꯂꯩꯔꯦ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯈꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯇꯥꯗꯅ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯆꯥꯛ ꯆꯥꯅꯤꯡꯕꯗꯨ ꯑꯩꯅ ꯆꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯕꯗꯤ ꯆꯥꯕꯨꯗꯤ ꯆꯥꯈꯤꯅꯤ ꯍꯥꯏꯕꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯗꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯕꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯆꯨꯒꯨꯝꯕ ꯆꯥꯔꯒ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯐꯈꯤꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯏꯁꯤꯡꯒꯤ ꯏꯆꯝ ꯆꯝꯕ ꯃꯍꯥꯎꯗꯨꯃꯗꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯁꯤ ꯐꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯆꯥꯛꯊꯥꯛ ꯑꯃꯨꯛ ꯅꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯆꯥꯛꯊꯥꯛ ꯅꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯆꯪꯉꯛꯀꯗꯧꯕ ꯅꯠꯇꯦ ꯃꯤ ꯑꯃꯅꯤꯗꯤ ꯑꯗꯨꯃꯛ ꯁꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯇꯅꯕꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯕꯁꯤꯗ ꯊꯥꯖꯗꯕ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯕꯨꯗꯤ ꯑꯇꯣꯞꯄ ꯀꯅꯥꯅꯣ ꯑꯃꯥꯏꯕ ꯑꯃ ꯍꯦꯛꯇ ꯇꯥꯟꯅꯕꯤꯔꯨꯆꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯖꯗꯦ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯈꯨꯜ ꯑꯁꯤꯗꯁꯨ ꯍꯩꯔꯕ ꯑꯃꯥꯏꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯈꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯣ ꯂꯩꯈꯨꯖꯥꯟ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯄꯗ ꯏꯕꯨꯙꯧ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯁꯅꯥ ꯇꯨꯂꯥ 5 10 10 ꯀꯨꯟꯃꯨꯛ ꯆꯪꯕꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤꯍꯦ ꯑꯩꯒꯤ ꯋꯥꯗꯤ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯦꯡꯍꯪꯅ ꯁꯤꯟꯕ ꯂꯨꯄꯥꯒꯤ ꯃꯍꯨꯠ ꯄꯥꯟꯅ ꯁꯤꯟꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯑꯃꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯃꯔꯩ ꯌꯦꯠꯅꯗꯅ ꯀꯠꯀꯗꯧꯔꯤꯕ ꯁꯅꯥꯗꯣ ꯂꯪꯊꯣꯛꯈꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯍꯧꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯗ ꯀꯠꯄ ꯄꯣꯠ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯅ ꯄꯨꯈꯤꯗꯧꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯋꯥꯐꯝꯗꯨ ꯑꯣꯟꯅꯔꯦ ꯀꯠꯀꯗꯧꯔꯤꯕ ꯁꯅꯥ ꯑꯁꯤ ꯀꯅꯥꯝꯇꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯥꯏꯕꯨ ꯈꯨꯔꯨꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯁꯅꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯁꯅꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯗꯁꯥ ꯄꯨꯝꯅꯃꯛ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯃꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯃꯥꯏꯆꯧ ꯑꯃꯅ ꯁꯤꯟꯅꯕꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯁꯅꯥꯒꯤ ꯐꯝꯐꯝ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯑꯣꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩꯀꯣ ꯃꯌꯥꯝꯅ ꯌꯦꯟꯊꯣꯛꯆꯒꯦ ꯍꯥꯏꯔꯒꯕꯨꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯣꯏꯕꯅꯣꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯍꯪꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯅꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯧꯕꯤꯔꯣ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯂꯣꯏꯗꯕꯅꯤꯅ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯊꯧ ꯇꯥꯔꯛꯂꯕꯗꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯏꯊꯧ ꯇꯥꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯌꯦꯡꯍꯟꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯈꯨꯖꯥꯟꯗꯣ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯂꯩꯈꯨꯖꯥꯟꯒꯤ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ माꯟꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩ ꯍꯧꯅ ꯁꯥꯎꯅꯈꯤ ꯃꯍꯥꯛ ꯈꯛꯇꯔꯣ ꯑꯃꯥꯏꯕꯁꯤꯕꯨ
ꯂꯩꯕꯥꯛ ꯆꯥꯎꯏꯅ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄꯒꯤ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯂꯩꯈꯨꯖꯥꯟꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯅꯣꯛꯂꯒ ꯑꯄꯪꯕꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯉꯨꯅꯤ ꯆꯠꯈ꯭ꯔꯦꯅꯤ, ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯎꯔꯛꯏ꯫ ꯍꯥꯏ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥ ꯇꯨꯂꯥ 10 ꯀꯨꯟꯗꯨ ꯄꯨꯔꯒ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯃꯥꯒꯤꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯖ ꯍꯩꯖꯕ ꯌꯥꯝꯅꯁꯨ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯈꯩꯁꯦ ꯃꯩꯅ ꯄꯣꯔꯣꯛ ꯆꯥꯛꯂꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯕ ꯃꯈꯨꯠꯇ ꯃꯩꯈꯨ ꯑꯃꯨꯕ ꯕꯪ ꯀꯥꯕ ꯑꯃꯨꯕ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯦꯜꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯇꯥꯟꯅꯗꯨꯅ ꯌꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯥꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯀꯧ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕ ꯕꯤꯕꯥꯔꯦꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯡꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯕꯤꯕꯥꯔꯦꯜꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ? ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯡꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯊꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯌꯥꯝꯅ ꯍꯥꯠꯂꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯄꯪꯕꯁꯤꯡ ꯑꯁꯤꯗꯤ ꯕꯤꯕꯥꯔꯦꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯐꯍꯜꯂꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯄꯥꯛ ꯐꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯨꯔꯣ, ꯑꯩꯗꯤ ꯆꯠꯆꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯕꯤꯕꯥꯔꯦꯜꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅꯅꯤ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥꯒ ꯎꯅꯔꯒ ꯅꯍꯥꯛꯅ ꯍꯩꯅꯤꯡꯂꯤꯕ ꯆꯥꯡ ꯑꯗꯨ ꯐꯥꯎꯕ ꯇꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯕꯤꯕꯥꯔꯦꯜ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯅꯨꯃꯤꯠꯀ ꯇꯥꯁꯜꯂꯛꯄꯅꯤ꯫ ꯂꯩꯈꯨꯖꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯌꯦꯡꯉꯁꯤ, ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯊꯤꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯤ꯫ ꯅꯣꯡꯁꯨ ꯂꯦꯞꯇꯦ ꯇꯥꯔꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯅꯥꯗꯤ ꯀꯞꯇꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯅꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ ꯊꯤꯜꯂꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫